Manipur gi ahan bo oina Jiribam da AR personnel ama COVID-19 na sirei. Jiribam gi kadam tarada liba kuntraga taret chuba Assam Rifles battalion gi personnel taraga taret yauna hokiba pungkun ga mari asigi manungda state asida miyoi maudra COVID-19 positive oirakpada ya hauzik phawbada COVID-19 positive case asi punna lisingani ga taraga manga yokrei marak asida state asigi ahan bo oina Jiribam gi kadam talada gi hauzikna Kasar district ki Poilapur Laiba, Kuntraga Tere, Suba Assam Rifles ki personnel amatha asigi taraga mapana COVID-19 positive oibidigi laikidrei. Jiribam na COVID-19 sandurak liba asiga mari lainana hauzi district adu da lairiba police, CRPF, Assam Rifles amasum COVID-19 positive oiraba imung sing matang test tawbagi saruk ama oina ngarang Jiribam hospital da miyoi samaga taraga humdoi test tawbada Assam Rifles personnel taraga taret adu COVID-19 positive oiba thengkibane personnel taraga taret COVID-19 positive oirakiba asina maram oiraga Jiribam gi DC W malem ngan mana ngasi thokiba order amagi matung ina kontraga taret suba Assam Rifles na lairiba area sing amasum PGCIL compound sing cantonment area ona laktoktuna satukta sintawbada athingba thamlei athingba sigi mayokta thabak torakpa sing logi matung ina serak pigini hairi marak asida Jiribam gi kadam taladagi hauzikna Assam gi Kasar district ki Poilapur da posting taba kuntraga tere suba Assam Rifles ki personnel ama COVID-19 positive oirakpadagi haukiba tang taraga mapanda Silsar Medical College da laikanaba ngamdana laikidrei personnel asi hospital asida pukhalaba matung test tawbada COVID-19 positive oira haba confirm tawbaga pungkhai amarom lairaga laikidabani haina district magistrate health mission gi media expert Suman Chaudhuri na phongdokhrei mara asida Manipur sarkar gi yaurei Nauno COVID-19 positive oirabasing aduri Jiribam dagi taraga taret Imphal East dagi nipan Imphal West dagi taraga nitoi Kangpokpi dagi kunga manga Kaksing dagi ani Tengnopal dagi ama amasum Thawbal dagi kunga manga ne makoi sing COVID care facility da thamkhrei Thawbal district dagi positive oiraba miyoi mari di local contact history laibasing ni mapan dagi halakhiba amata natte aduga atai sing asidi mapan dagi halakhiba sing ni haukiba pungkun gamari asigi manungda miyoi humpu gamari COVID-19 free oibidigi research tawkhrei makoi sing aduri COVID care center Maitram dagi taraga taruk Senapati dagi taru Tamenglong dagi kunga tare Thawbal dagi mari Ukhul dagi mari amasum COVID care facility Jenims dagi tari ni adumakpo hauzik phawbri state asigi mapam amata da community transmission gi khudam amata leitre nisu pawsin makatana phongdorokli